Lakhipuronline puthok saba June gi tang ani nongmaijing numit ki Khomjinba Pao tabirasi. Ahan bada maroi Pao. Assam da ichau gi phibam hojik su hongdana leiri. Barak turil gi ising imaidi kharahan tharak pathengnare. Labok da nupa macha mai sing da taduna sire. Borobekra bazar da port yon balakpa bolero pickup gari ama ising da tasinkhre. Kasar Dolugram dagi Firoza Chaudhuri na Sweden gi Karolinska Institute dagi MTech pass tawrakpada harawa phongdoknarakli. Asuna Rajya sigi SSLC amadi higher secondary da makok thongna pass tawrakhiba singbu pukning thogatkre. All Jiribam Road Transport ki anuba office Jiribam gi lamlong kaitel da hangdokre amasung All India Futsal Tournament 2024-25 da Assam gi team ahumna champion trophy lorakre. Haujik mapungoi Pao tabirase. Assam da ichau gi pibam hojik su hongdana leiri. Handaki ichau asida Rajya sigi mioi nipan gi punsi mangki aduga ichau asina maram oiraga Rajya sigi jila 13 gi chaurakna mioi lak ahum makhairom awaba nanghalle haina lenga ki oipa Pao amada hairi. Barak Tampak ki ising ichau da awaba nanglaba singi mateng pangnanaba National Disaster Response Force NDRF ki mioi kangbu amasung ngarang Silchar da thunglakre. Silchar da Barak turil gi ising imai kharahan tarak pathengnare. Silchar Onnapurna ghat da ngarang numidang pung 8 da Barak turil gi ising imai meter kun dasamik tare nipan oike. Hairiba mafam asida kudongthiba lei meter 38 dasamik nipan ahumni. Amarom da ngarang thangje numita Lakhipur kendra gi manung chanba da labokta chahi 13 ki nupa macha ama yum manakta ising da taduna sire. Mamanaba singa yum manakta ising da sanaduna leiringai da lupthakibani hairi. Labok bil baganda ayukta thokiba thodok aduda nupa macha adu thiba phangdana leirakpana nungthilda SDRF ki mioi singna matam kuina honaraba matung nupa macha adu ki asibak chang ising da gi lokhatki. Bil bagan farm labok jitu te পড়ার যে এরকম ঘটনা হয়েছে বাচ্চা একটা মারা গেছে লগে লগে আমি ওর সাথে ফোন করছি এমএলএ সাথে ফোন করছি লগে লগে টিমও তারা রেডি হয়ে আই তারপরে যে আমরা এখানে টিম রেডি করতে করতে ফোন আইছে যে বাচ্চাটা মারা গেছে Jiribam dagi kha pangna JT Road fauduna Borobekra bazar da port yon bachatpa bolero pickup gari ama Lalpani bazar manakta ising thumba lambi da gari adu ngarang ayukta accident thokpadagi gari adu da tonglakpa mioi mari yauna gari adu ising ta sinke thodok adu da mioi mari adu di kanba ngamhaure adubu bolero gari adu kaina thangda JCB sizinatuna lokhat ke hairi Panbayai, Kasar Jiri Ghat Rom dagi Lakhiba Bolero pickup gari adu lambi gi nagyatta ising thumba amadi lambi phattabana maram oiraga thodok adu thokhibani hairi. Medical Research Institute ama oina malemda baming olairaba Sweden gi Stockholm University gi makhada leiba Karolinska Institute tagi Health Informatics da MTech pass tawraklaba Firoza Chaudhuri gi maphamda Kasar Dolugram gi Royal Educational Trust gi thoburoi singna ngarang harau tema phongdorakre haukiba megi tang kuntra da university asida pangthokiba convocation da Firoza Chaudhuri da certificate kusinaki mahak mamang da su Sweden gi Södertörn University dagi infectious disease control gi hiram da MTech loikrabani panbayai Firoza Chaudhuri Kasar Dolugram gi haujikna Stockholm gi Ericsson da senior researcher oina leiriba Arif Ahmad ki loina bini amasung Power Grid Corporation of India gi potharaba senior Deputy General Manager Kasar Dolugram dagi Abdul Rahman Chaudhuri amasung Samim Nahar Chaudhuri gi machanupini. Firoza Chaudhuri Kioma glad Chaukubike Todin Aufar till All Assam Students Union Asuna Rajya sigi SSLC amadi higher secondary da makok thongna pass tawrakiba mahiroi sing amadi UPSC da Assam gi maipa khraba singbu tharamna okpagi thoromama Guwahati da ngarang pangthokre thoromasi da SSLC da apunba mark changma ga marfu gi mathak ta phangba aduga higher secondary science da apunba mark chambri ga hombutara gi mathak ta amadi commerce stream da apunba mark chambri ga hompu gi mathak ta phangba mahiroi singbu harau tayamba phongdokhi thoromatu da Kasar district ki oina higher secondary da chada marfutara hena phangkibi Ramanus Gupta senior secondary ki commerce stream ki mahiroi Sambhabi Depo Asuna taramna okpiki Kasar district ki oina Sambhabi Depna mai paklakpa sida
Kasar Asugi Maikitagi KH Krishnamon Singhana Haraute Mapongdoragli Sonai Kendragi Mapam Kayada Ichauna Awaba Nanglaba Miyoi Singi Award Apa Congress Observer Dr. Maimam Santi Kumar na Luchingba Team Amana Chatuna Yingsin Kre Team Asina Ahanbada Krishnapur Mite Kungangi School da Saidangduna Lairiba Singh Unaki Matungda Rupai Bali CR High School Amasung Hatirhar Khungi Ichau Nanglaba Miyoi Singa Unaki Relief camp ta leitaduna lambi mathakta tripal khanduna leiriba miyoi singbo chap manana relief ki pochai phangangadabani hairaduna team asina kasar gi DC da taksilagani haiki team aduna satkar kandi amadi tundur kanti da lengakna matam leiringai da ban gi phibam jingsin bidaba ichau lakpa matam data geo bag na ichau thatpagi matang da penda paphongdokhi lisingani ga kunithoi da mapam asimakta da ban pokhaiduna ichau thokibani madu khangna chahi ani tuminna lairakpa si laibak thibani haina Dr. Santi Kumar na phongdokhi khongchar adu da Simanta Bhattacharji Devadip Datta Nanda Kumar Singha amadi haubam angauton sarukjaki এইখানে যে রিং বান হচ্ছে সেটা প্রয়াত বরাকের রূপকার মইনুল হক চৌধুরীর আমল থেকে এইখানে সুরক্ষা বাঁধ হিসেবে বানানো হয়েছিল আজকে এখানে দাঁড়িয়ে আমি ওনাকে স্মরণ করছি বরাকের রূপকার মইনুল হক চৌধুরী যদি থাকতেন আজকের দিনে সোনাই এলাকা এমনকি বরাক উপত্যকার এই বন্যার জন্য যে সমস্যার সম্মুখীন হচ্ছে সেটা হতো না কারণ উনি একটি আলোড়ন সৃষ্টি করেছিলেন যেখানে ঘর দুয়ার ডুবে যেত এই ইএনডি বান প্রকল্প এনে সোনাইবাসী তথা বরাকবাসীকে তিনি উপকার করেছিলেন কিন্তু এই বর্তমান সরকার এবং বর্তমান সরকারের আন্ডারে যে জল সম্পদ বিভাগ রয়েছে তারা এমনভাবে জনগণের জীবন নিয়ে ছিনিমিনি করছে তারা জনগণকে কিচ্ছু ভাবে না আমাদের নাগরিককে তারা কিভাবে জানেন 2022 সালে আমরা পরিলক্ষিত করেছি যে এই সোনাই নদীর জল এই স্থান থেকে অতিক্রম করে গিয়ে এখানে শিলচর সোনাই রাস্তা মাঝির গ্রামের রাস্তার উপরে হাঁটু জল কোমর জল বুকের পর্যন্ত জল গিয়ে এই বৃহত্তর সোনাই অঞ্চলকে প্লাবিত Jiribamda ising ichaw thokduna relief camp singda saidangduna leiriba awaba taraba mafam singda ngarang BJP gi General Secretary oibatanatana Manipur Building and Other Construction Workers Welfare Board ki Chairperson K. Sarat Kumar Singh na koina chatuna yengsin khre yengsin khongser asida BJP Mandal Jiribam gi President Kangabam Jadu Jiribam Jila Parishad ki Chairperson Mutum Bina Devi amadi BJP Mandal Jiribam gi Secretary Mutum Hemanta Sarukjaki Jiribamda Hangliba Relief Camp Kamranga Muslim Youth Club Islamabad Lower Primary School Ima Market Jiribam Amadi Kalinagar Primary School ki camp singda chatuna award apa sing yengsin ki Jiribamda leiriba relief camp sing Islamabad Ima Kaithel Kalinagar aduga Kamranga leiriba relief camp singda chatuna hakthing na yengsin baga loinana mari leinaba Deputy Commissioner दसु कोई DC दसु रिलीफ कैम्प सिंह अवार्ड पागी मरम दा कोई वारी वटाई सानरगा अथुबु मतमदा लैरिबा अवार्ड पासिंग सप्लाई तौरगनी हाइबगी पोट बिहोलगनी हाइबगी हाजबा डिस्ट्रिक्ट एडमिनिस्ट्रेशन मागी पीबीरे अदुगा लोइनना कोईगी लैरिबा अना एक सिंह रिलीफ कैम्प लैरिबा कैंपर सिंह मरकता अना एक थोलक मयाम दुगी दमकता जिरिबाम हॉस्पिटल दा मरी लेनबा डॉक्टर सिंह खनरगा कोई डॉक्टर सिंह नतना CRPF की असम राइफल की लेरिबा मेडिकल स्टाफ सिंह पुन्न तौरगा हाइवे रिलीफ कैम्प सिंह थेंगरिबा अनाबगी अदुगा लेरिबा खुदुंचादब सिंह अदु कोंगनबा कोई अंगम थाक होनरी All Jiribam Road Transport Drivers Union Jiribam gi Anuba Office ama Lamlong Kaithel da hangdokre amadi National Highway Contract Rate asida chatliba gari drivers singi award apakaya leirabasu office asida laktuna tanabiu haina All Jiribam Road Transport Drivers Union Jiribam gi President N Sadananda Mitina Paumi Singa unaba amada phongdokre loinana chahi ahum pugadaba union asigi mioi 13 na saba miut kangbu amasu khankre nauna khallaba executive body member singa dudi N. Sadananda Mitei, President, S. Pratap Singh, Vice President, L. Maniton Singh, Vice President, K. H. Gopesor, General Secretary, C. H. Rustam Singh, Assistant Secretary, S. Roman Singh, Treasurer, N. Arun Singh, Publicity Secretary, Amadi, Executive Member Singh Oina, H. Buddhi Singh, K. Nanau Singh, L. Uttam Singh,
amadi CH yaima singne hairi office asidayda akoi numit chupagi akoi office PRR sing matam chupagi sida akoi office award phamdana leijagani ana akoi driver sing na National Highway 37 sida chaliba gari singi driver sing na akoi official sing akoi executive sing unabagi khudong chadaba aduga makoina kaino ma awana taba natraga ngahak pothani ngai afam leitabagi awaba lerambadu nasidagidi madu kopiro akoi hariba office asidaida union gi adomadongi union gi office asidaida lakpidana pothadana natraga awada pa ama leibada akoi mafam sidaida laaga complaint tawraba tanaraba ta nungaina bagi damakta National Highway 37 asi hek mapanda leiba asumlaba bazar asidaida koina sangasi orang tawjare Haukiba me thagi tang kuntra dagi jungi tang ama phauba Gujarat ki Ahmedabad ta pangthokiba under 13 boys under 17 boys amadi girls open All India Futsal Tournament 2024-25 ta Assam gi team ahumna mai paktuna champion trophy lorakre tournament asida under 13 Assam gi nupa macha gi team na Gujarat pu final da goal mari amada maithiba piki Ngangom Chinglenna match marida goal 15 chanduna best scorer aduga Kutubuddinna best goalkeeper gi mana dauki under 17 boys da Assam gi team na Karnataka bu final da goal mari ani da maithiba piki RK Nongdon Sanana best player gi mana pangki aduga girls open da Assam team na Gujarat bu goal 8-0 da maithiba piki M Monita Simran Devi amadi Priya Singhana best girl gi mana lauki tournament asida Assam gi team manager Ngangom Prajakishor galinana coach Konsam Robindro Amit Gola amadi Lolit Kumar Sargyaki Nungairaba pau khu tang chikpa nerve ki anaba khwang janglin gi anaba brain amadi BP stroke oruba singi anaba kayabu digital clinical magnetology scanning therapy na layeng ba yahale layeng asina hidak amata yaudana haksangi cell amadi vital organ singbu mathauning thina pangthok handuna I tongta leiramba amot pasing sengdok pangamali amasung kidney liver heart amadi brain gi mapangal kankat handuna haksang phana thambangamali magnetology scanning therapy asigi kanaba lobbiu nasimak lengsin birago energy healing center first floor smile market central road silchar 1 Nongmaijing natabada numit khudingi ayuki pung 13 dagi nungthilgi pung ama phawba layeng seri chief consultant Dr. M Santikumar Singha lifestyle medicine consultant Harvard School of Medicine USA certified Rompur Part 2 dasu numit khudingi naturopathy gi makal makha layang patap sizinatuna layang pahujare advance booking gi damak mobile number 9706 554 286 natraga 9395-732-456 number asida call to birugu. Ondona kauri ay malugram gini adu ada oda Santikumar gi magi keno siga doctor gi pham siga temba siga ilak degi layang basiga maduna ay khong chikpa saba tauba kanna taw madu khara di phare Aroibada marui papau mukhanna Assam da ichaugi phibam hojiksu hongdana leiri Barak turalgi ising imaidi khara hantarak pathengnare Labok da nupa macha mai sing da taduna sire Borobekra bazar da pot yon balakpa bolero pickup gari amai sing da tasinkhre Kasar Dolugram dagi Firoja Chaudhuri na Sweden gi Karolinska Institute dagi MTech pass tawrakpada harawa phongdoknarakli Asuna Rajya Sigi SSLC amadi higher secondary da makok thongna pass tawrakhiba singbu pukning thogatkre All Jiribam Road Transport ki anuba office Jiribam gi lamlong kaitel da hangdokre amasung All India Futsal Tournament 2024-25 da Assam gi team ahumna champion trophy lorakre Lakhipuronline YouTube channel gi pau sandok chaba ngasigi oinadi matang asida loijare